Yuki pung tare makai tare Manipuri da pau tabirasi. Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur COVID-19 positive oiba masing 38 hele ngarang sample 2,400 marbudra mari test tawbada mioi 393 positive oiba thengaki Bihar Vidhan Sabha Mikhalgi anisuba tangkaki vote housing haki mamangdagi thadanaba hokre amasung lebaga sida housing COVID-19 dagi naba phabagi chang chada marbudra mathoi dasmik taruk nipan yauri Lebagasina malengi laite doriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoi kayanasu lantheng asida mai paknabagi damak Akaswani Imphal gi ipaugi khutangda mipum khudingmangna araiba thawong ahum face mask uppa amaga futtaruk lamnana leinaba mai mit amadi khutcha toina hamdoktuna tarutanana thamnaba appeal tawri Manipur film actress Gepelina Mayang Lamamgi appeal Gepelina Mayang Lambamna miyamba khurumjai hauzik COVID-19 gi laichat sandok pahengalakliba asi yenglaga aikhoi pumnamakna virus asidagi ngakthoknaba tangai fadraba niyam ahunga na chatminasi aikhoi pumnamakna yumdagi mapal hek thokpaga face mask uppa mi amaga gi marakta foot taruki social distancing thamba amasung sapon amadi hand wash sizinaduna khutsa sengna hamdokpa kawrisi vaccine puthokri fawbadi vaccine ba haibasina khwaidagi faba hidak ni haiba miyam ni hena khangnarabu wafam asi aikhoi khudimakna ngakna chatminasi haijeri miyambu amuka na kurumjeri hauzik mapung oiba pau Manipur da haukiba pungkun mari da COVID-19 laichatagi mioi mapan lekidabaga loinana laina asigi sikiba migi masing chama marfu sure ngarang lekidaba mioi sing adugi manungda Imphal West gi mioi manga Thobal dagi ahum amasung Misipur dagi amane COVID-19 common control room na ngarang midang wairam thokpa chirol amada hai positive oiba mioi sani humbudani pan ngarang discharge tawkibaga loinana hauzik phawada discharge tawkiba apunba migi masing 13,392 sure naba phabagi changna sada marfu dasmik ahum tarukni ngarang puna sample 2,400 marfuda mari test tawbada mioi 393 positive oiba thengnabaga loinana rajya sida apunba positive case 19 marfuda mathoi sure hauzik rajya sida apunba active case 3,959 leire amaromda miyam tinba marakta mask uptaba social distancing gi chanakanu ngaktaba amasung lambi da lok tin sit pamyoi police na phagat leptari ngarang mioi chahum yangkai ni thoi phabaga loinana makoi digi fine oina lupa lising humbudra khongat ki Bihar Vidhan Sabha gi Mikhalgi anisuba tangka ki vote housing haki mamang dagi thadana ba hokre tangka kasida jila 13 ki Vidhan Sabha kendra marpudra mari da vote thadana re voter koti ani lakh marphu manga henbana tangka kasida mirep lisingama chambri humdoi gi rajniti gi marai bak lepkani mirep sing asi manungda nupi chamani futaruk independent mirep samga 13 amasung transgender ama yauri vote thadana ba numidang wairam pung 3 phaw chathagani Chief Electoral Officer Aicha Senya Basana Hai Ragopur Paru Minapur amasung Alawli yauna Naxalite ki irang leba Vidhan Sabha Kendra nipandadi nungthil pung marida vote thadanaba loisinagani Additional Chief Electoral Officer Sanjay Kumar na hai Mikhal asi santi oina pangthopa ngamnabagidamak Naxalite ki irang leba mafamsingda security force na ngaksenbagi thabak chathari Mikhal manungda COVID-19 gi chanakang lonching ngakna chanabasu khangankre Akaswani Paumi na hai vote thadaba lakpa voter singna face mask ukadabani tabiriba pawasi Akaswani Imphal dagini COVID-19 lanthengnabada bharana anoba pandup ama yowba ngambaga loinana hauzik phawuda mioi lakh humbudra mangali singni phumanga rom naba phare lebagasda hauzik COVID-19 dagi naba phabagi chang chada marpudra matoi dasmik taruk nipan yaure naba phabagi case asi active case dagi saruk 13 hele haukiba pungkun mari da mioi lising yakai humda hen naba phaduna discharge tawki active case ki masing su chada tare ki makhada leire
लेबाग असिदा हौजिक पॉजिटिव केस लाख 5,64,9,9 लेरी मी सिबगी चांगना चादा 1.38 ओइरी नागालैंड नंगारांग पुन मियोय 19 कोविड-19 पॉजिटिव ओइबा थेंगनकी मियोय 152 नाबा फदुना डिस्चार्ज तौकी आसाम दंगारांग अपुनबा सैंपल 10,30 टेस्ट तौबदा मियोय 335 कोविड-19 पॉजिटिव ओइबा थेंगनकी मसिगी मनुंग दे मियोय 113 कामरूप मेट्रो दगिनी ngarang miyoy 735 नाबा फदुना डिस्चार्ज तौकी राज्यदुदा हौजिक फावबदा नाबा फबा मसिंग लाख 1,83,63 सुरे नाबा फबगी चांगना चादा 35.35 नि हौजिक फावबदा मियोय 9,932 लेखिद्रे अपुन एक्टिव केस 9,930 लेरे अमेरिका की राष्ट्रपति मिखल ngasi pangtholagani राष्ट्रपति डोनाल्ड ट्रम्प अमसुंग डेमोक्रेटिक मिरेप ओइरिबा जो बाइडेन मिखल अस्ते लंबा थेंगरी मिफल कांपोकदबा नोमा खक्ता ngaibag फावबदा लुचिंगबा अनीना ngamdabi thaduna vote khongki अफगानिस्तान की काबुल यूनिवर्सिटी दा टेररिस्टिंग चथकिबा अटैक ता यामद्रबदा मियोय 35 सिरे 19 हेनबना सोकले सरकार की चेरोलमना हाय मफम अदुदि अटैक तौबदा चेनबा मियोय अदु सिक्योरिटी ना हात्रे इंटीरियर मिनिस्टर की मचिन चटपा मिसक तारिक आर्या ना हाय अटैकर्सिंग अदुगी मनोंगदा अमना बोम पोखायहनके काबुल यूनिवर्सिटी दा टेररिस्टिंग चथकिबा अटैक अदुबु प्रधानमंत्री नरेंद्र मोदी ने नुंगाइतबा फोंदोरकले लेखिदबसिंग अमसुंग सोकलबा मियोयसिंग इमुंग मनोंगी अवाबदा सरुक यारि हायदुना प्रधानमंत्री ना हाय अफगानिस्तान टेररिस्टिंग थेंगनबदा भारत मखाताना मतेंग पांखिगनी इम्फाल ngasi phongba pausesingi maroiba pausingi nama haudik wahengbam rajesh leire rajesh Thagatsari Suni Imphal ngasi phongba pausesingi ahanba lamaida phonariba maroiba pausingi Manipur da haukiba pung kunmaida khwaidigi yamna miyoi mapan COVID-19 laikidaba masing chama matphu suri haibasna Sangai Express Manipuri amasung People's Chronicle da banner headline tawduna phongle Pawasi Sangai Express English Pongnafam Imphal Free Press Kireba Manipur Mail Sanaleba ki ahan be headline tawri aduga huyelan pawgina ani sube headline tawri Congress the board PBU adu oirbadi khwaidigi mapangal leiba sarkar ama leigini haiba Bhakta Saran Das ki wafamna Morning Bell gi ahan be headline tawri Ton kuntra taruk lumba gari satpa yaba RCC bridge hadriba phawba malpuba gari singi arumba onba yaroi haiba Transporters and Drivers Council gi wafam Isel Express ta ahan be headline tawri Manipur ki hanigi amasung sitting MLA singi matata lokatpa criminal case kun sure haibasna huyelan pawgi ahan be headline tawri Maraki Mikhalda Saruk Yaroi Haiba CPI gi wapamna Manipur Mail amasung Morning Bell gi ani sube headline tawri BJP Congress ayobi thakta Mikhal gi lan chathanare BJP ki national leader Himanta Biswa Sharma lakaduri haibasna Isel Express ki ani sube headline tawri Register tawduna asa thak yonba sing tha taruk jail da thamba yai thong thaklaga yumda thiliba asa thak sing haksel da kiningai oire habesna sanaleba ki ani shuba headline tawri Maraki Mikhal free and fair ohenaba sem sare habesna ireba ki ani shuba headline tawri Manipur dagi Mizoram da tangai fadana changba polam sing pukhinaba truck nimpan Imphal da tungdare habesna Imphal Free Press ki ani shuba headline tawri Imphal Jiribam lambi gi irang turel da thong tepadagi tasing kiba truck ki driver hauji pawa thiba khangri haiba pawama Sangai Express English ta phongle All Kasar Road ta oina gari sing chatnaba haure haiba pawama Sangai Express Manipur da phongle Senapati gi Kongnam thana da lambi ningkhai kiba adu semjinba haure haiba pawama photo ga konana People's Chronicle da phongle Maraki Mikhal Sarkar Mandal manga suspend tawkre hands on training tawkre haibasna pawna phamgi ani chuba headline tawri Mikhal da wangang lubagi damak service rule violate tawi haiduna assistant professor ama suspend tawkre haiba paw Imphal Free Press amasung sanalebak ta phongli Manipur da sex worker lising manga chatruk humpunipan register tawre amasung Olympic Games ki oina hockey amadi boxing ki sengpat pham khangatpada Imphal yaure haiba pawma sanalebak ta phongli Border thinglabasu more town da COVID laksin naba sexual thorang amata lokhatpa mami tadri haiba pawma Isel Express ki anchor kalam da phongli Center dagi COVID-19 ki thadalakliba senpam sing kadai da seasonaribano haina miyoi kya na hangarli NIA na thingdilakpa salai amasung smart society ki officing handoknaba kon order pikre haiba paw huyelan paw da phongli Suni Thagatsari Rajesh Loshilakpada COVID-19 dagi ngakthonaba face mask uppa foot taruk lamna leiba khutsa amadi mai mit taru tananan thamba haiba asamba thong ahumasi nganga chatinaba amuhana ningsingjari Aroiba damaroiba paw umukhana Manipur da COVID-19 positive oiba masing 38 hele ngarang sample 2,400 marbudra mari test tawda mioi 3,930 positive oiba thengaki
बिहार विधानसभा मिखलगी अनिसुबा तांककी बोर्ड हाउसिंग हाकी ममांगदगी थादनबा होख्रे अमसुंग लेबाग असिदा हौजी कोविड-19 दगी नाबा फबगी चांग चादा 43.3 यौरे पाउलोइजरे।